ꯑꯍꯥꯟꯕꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯨꯁꯨꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 17 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯔꯥꯝ ꯈꯨꯟꯗꯨꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯨ ꯌꯧꯔꯛꯂꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯤꯟꯖꯕ ꯅꯨꯄꯥꯗꯨꯁꯨ ꯈꯨꯜꯗꯨꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯄꯥꯡꯊꯣꯛꯂꯗꯧꯕ ꯂꯩꯕꯅ ꯊꯕꯛꯇꯤ ꯀꯩꯁꯨ ꯆꯤꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛꯇꯨꯃꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯏꯅ ꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯌꯥꯏꯔꯤꯛꯉꯥꯟꯕꯕꯨ ꯁꯛꯅ ꯁꯣꯟꯅꯗꯨꯅ ꯔꯦꯁꯄꯦꯛ ꯎꯠꯂꯤ ꯑꯌꯨꯛꯇ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯊꯥꯅꯜꯒ ꯄꯨꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯗꯧꯕ ꯈꯨꯜꯗꯨꯒꯤ ꯆꯥꯎꯅ ꯁꯥꯕ ꯍꯣꯜ ꯑꯃ ꯂꯩꯕꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯐꯝꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯃꯃꯤꯠꯇꯨ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯂꯗꯨꯅ ꯌꯦꯡꯂꯤ ꯈꯨꯜꯗꯨꯒꯤ ꯈꯨꯂꯥꯛꯄꯗꯨꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕ ꯂꯥꯛꯄ ꯎꯕꯗ ꯁꯥꯔ ꯂꯥꯛꯄꯤꯔꯦ ꯁꯥꯔ ꯌꯥꯏꯔꯤꯛ ꯂꯥꯛꯄꯤꯔꯦ ꯁꯣꯝꯗ ꯐꯝꯁꯦ ꯁꯥꯔ ꯆꯪꯁꯦ ꯐꯝꯅꯕꯗ ꯐꯝꯁꯦ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯌꯥꯅꯤꯗ ꯄꯨꯏ ꯉꯟꯇꯥ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕꯗꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯆꯤꯜꯂꯦꯅꯦ ꯍꯥꯏꯔꯛꯏꯅꯦ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯍꯣꯏ ꯑꯩ ꯉꯁꯤꯗꯤ ꯈꯖꯤꯛ ꯆꯤꯟꯕꯅꯦ ꯑꯗꯣ ꯅꯝꯐꯨꯗ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯕꯅꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯁꯥꯔ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨꯀꯣ ꯑꯩ ꯁꯥꯔ ꯍꯣꯏ ꯆꯥꯅꯕ ꯁꯦꯝꯒꯦꯀꯣ ꯑꯗꯨꯒ ꯑꯇꯩ ꯀꯨꯠ ꯅꯨꯡꯗꯤ ꯌꯥꯎꯕꯤꯒꯗ꯭ꯔꯥ ꯁꯥꯔ ꯊꯥꯅꯜꯗꯤ ꯀꯨꯠ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯈꯪꯅꯤꯡꯂꯛꯏ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯅꯤꯗ ꯄꯨꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯇꯧꯕꯤꯔꯨꯔꯅꯨ ꯑꯍꯜ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯅꯕ ꯑꯣꯏꯅ ꯁꯦꯝꯍꯟꯒꯦꯀꯣ ꯁꯥꯔ ꯑꯃꯨꯛ ꯑꯍꯜꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯗꯩ ꯃꯉꯛꯇꯨ ꯊꯥꯡꯒꯠꯄ ꯍꯧꯔꯛꯂꯤ ꯐꯠ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯨꯗ ꯂꯥꯞꯇꯛꯅ ꯁ꯭ꯇꯦꯖ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗ ꯂꯩ ꯍꯥꯞꯅꯕ ꯂꯩ ꯂꯦꯡꯉꯤꯕ ꯅꯨꯄꯤꯗꯨꯁꯨ ꯎꯔꯛꯏ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯃꯌꯥꯗꯨ ꯍꯤꯒꯠꯈꯩ ꯊꯋꯥꯏ ꯂꯥꯛꯄꯤ ꯂꯩꯔꯥꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯜꯗꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯅꯜꯁꯨ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯃꯈꯣꯏ ꯁꯥꯔ ꯌꯥꯏꯔꯤꯛꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯅ ꯁꯣꯜꯍꯧꯔꯤ ꯑꯩꯈꯣꯏ ꯁꯥꯔꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯔꯤꯔ ꯑꯃ ꯏꯆꯠ ꯆꯠꯄꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯅꯣꯁꯇ꯭ꯔꯣ ꯑꯃ ꯏꯆꯠ ꯆꯠꯂꯤꯔꯥ ꯈꯪꯖꯗ꯭ꯔꯤꯗ ꯃꯦꯝ ꯂꯥꯛꯄꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯥ ꯈꯪꯄꯣꯠꯇꯦꯗ ꯃꯥꯁꯨ ꯐꯝꯂꯤꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯏꯔꯤꯛꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯇꯩꯗ ꯋꯥ ꯀꯟꯅ ꯐꯥꯎ ꯉꯥꯡꯗ꯭ꯔꯕꯁꯨ ꯊꯕꯛ ꯇꯧꯔꯛꯄꯗꯗꯤ ꯂꯩꯁꯅꯥꯗꯨ ꯋꯥꯗꯤ ꯈꯖꯤꯛ ꯀꯟꯅ ꯉꯥꯡꯂꯦ ꯁ꯭ꯇꯦꯖꯁꯨ ꯁꯦꯝꯕꯒꯤ ꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯗ ꯃꯥꯅ ꯐꯖꯒꯗꯕ ꯃꯑꯣꯡꯗꯣ ꯍꯥꯏꯔꯤ ꯃꯇꯧ ꯃꯥꯟꯗꯅ ꯋꯥꯒ ꯈꯔ ꯀꯟꯅ ꯉꯥꯡꯂꯝꯕꯁꯤꯗ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯇꯨꯡꯂꯣꯝꯗꯩ ꯂꯩꯁꯅꯥꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯌꯥꯎꯅ ꯕꯨꯀꯦꯁꯤꯃꯗꯤ ꯍꯋꯥꯏ ꯃꯣꯗꯦꯜꯗ ꯄꯥꯏꯍꯟꯒꯗꯧꯕ ꯑꯗꯨꯒ ꯂꯦꯚꯦꯟꯗꯔꯁꯤꯗꯤ ꯅꯥꯀꯟꯒꯤ ꯃꯦꯔꯤ ꯋꯥꯏꯁꯤꯗ ꯊꯦꯠꯂꯣꯕ ꯑꯗꯨꯒ ꯆꯦꯔ ꯕ꯭ꯂꯨꯖꯨꯝꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯅꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯦꯝꯁꯦ ꯑꯗꯨꯒꯅꯦ ꯇꯧꯍꯟꯅꯤꯡꯂꯤꯕ ꯃꯑꯣꯡꯗꯨ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯡꯗꯨꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯁꯨꯝ ꯆꯠꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯨꯞ ꯂꯥꯎꯅ ꯊꯤꯡꯖꯤꯟꯕꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄꯥꯈꯠꯂꯨꯔꯕ ꯃꯥꯜꯂꯤ ꯏꯃꯥ ꯃꯤꯁꯛꯇꯨꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒꯗꯤ ꯐꯥꯕꯤꯔꯛꯏ ꯃꯈꯣꯡꯗꯨꯅꯁꯨ ꯊꯤꯡꯖꯤꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯖꯦꯕꯦꯠ ꯅꯦꯠꯂꯕ ꯃꯥꯜꯂꯤ ꯂꯩꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯁꯣꯔꯤ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄꯤꯡꯅ ꯌꯥꯏꯔꯤꯛꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠꯀꯟꯊꯣꯛꯏ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯊꯕꯛ ꯇꯧꯔꯁꯨ ꯅꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯗꯕꯖꯥꯠꯅꯤꯅꯦ ꯅꯪꯁꯦ ꯂꯩꯁꯅꯥꯁꯨ ꯋꯥ ꯉꯥꯡꯂꯝꯕꯒꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯌꯥꯏꯔꯤꯛꯉꯥꯟꯕ ꯎꯕꯗ ꯃꯁꯥꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯃꯔꯨ ꯂꯨꯞꯊꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯃꯨꯛꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯥꯗ ꯈꯖꯤꯛ ꯈꯛꯇꯛ ꯆꯥꯈꯤꯗꯕꯗꯨꯅ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯁꯣꯛꯄ ꯐꯥꯎ ꯍꯪꯒꯣꯏꯖꯩ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯃꯔꯝꯗꯨ ꯃꯥꯁꯨ ꯈꯖꯤꯛꯇꯤ ꯈꯪꯂꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯊꯤꯅ ꯆꯩ ꯉꯥꯡꯈꯤꯕꯗꯨꯅ ꯃꯥꯕꯨ ꯀꯤꯕꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯕꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ ꯁ꯭ꯇꯦꯖ ꯁꯦꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯃꯦꯝ ꯁꯨꯃꯥꯏ ꯁꯦꯝꯕꯁꯦ ꯌꯥꯔꯗ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯩꯁꯅꯥꯗꯤ ꯑꯗꯨꯒ ꯇꯥꯈꯤꯗ꯭ꯔꯦ ꯌꯥꯏꯔꯤꯛꯉꯥꯟꯕ ꯎꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ
ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯌꯥꯔꯦ ꯅꯈꯣꯏ ꯃꯦꯝꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯊꯣꯛꯂꯦ. ꯂꯩꯁꯅꯥꯁꯨ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯁꯦꯝꯂꯤꯕ ꯗꯦꯀꯣꯔꯦꯁꯟꯗꯨ ꯌꯦꯡꯈꯤ. ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯄꯤꯛꯇꯛꯅꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯌꯥꯔꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗ ꯑꯃꯨꯛ ꯃꯥꯒꯤ ꯊꯕꯛ ꯑꯇꯩꯃꯨꯛ ꯌꯦꯡꯈ꯭ꯔꯦ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯂꯩꯁꯅꯥꯅ ꯁ꯭ꯇꯥꯐ ꯑꯇꯩ ꯎꯅꯔꯦ, ꯃꯥꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ. ꯑꯃ ꯇꯧꯔꯕꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ. ꯇꯁꯦꯡꯅ ꯑꯎꯕ ꯀꯅꯥꯅꯗꯤ ꯌꯥꯔꯛ ꯉꯥꯟꯕꯒ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯑꯣꯏꯅꯔꯤꯕꯗꯧꯅ ꯎꯔꯦ. ꯆꯝꯅ ꯂꯦꯝꯅ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯇꯧꯒꯨꯝꯅꯁꯨ ꯎꯏ. ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤꯁꯤꯗꯤ ꯅꯨꯡꯁꯤꯅꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯅ ꯑꯃꯗ ꯇꯥꯊꯤꯅꯔꯤ. ꯍꯥꯟꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯎꯅꯤꯡꯗꯕꯒꯨꯝ, ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯎꯅꯤꯡꯗ꯭ꯔꯦ, ꯀꯧꯕꯐꯥꯎ ꯀꯧꯅꯤꯡꯗ꯭ꯔꯦ. ꯀꯂꯥ ꯈꯝꯕꯟꯕꯅ ꯍꯥꯔꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯏꯟꯅꯕꯗꯨ ꯎꯕꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯩꯁꯅꯥꯅ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯤꯌꯥꯒ ꯀꯃꯂꯥꯒꯁꯨ ꯆꯪꯂꯛꯏ. ꯂꯩꯁꯅꯥꯁꯨ ꯑꯇꯩ ꯗꯤꯖꯥꯏꯟ ꯈꯔꯒꯤ ꯁ꯭ꯀꯦꯠꯆ ꯈꯔ ꯌꯦꯡꯂꯤ. ꯀꯃꯂꯥꯁꯨ ꯂꯩꯁꯅꯥꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯐꯝ ꯆꯥꯎꯕꯗꯤ ꯂꯩꯁꯅꯥꯅ ꯍꯦꯟꯈꯤꯕꯅꯤ. ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯤꯖꯥꯏꯅꯔ ꯁꯦꯂꯦꯛꯁꯟꯗ ꯂꯩꯁꯅꯥꯗꯤ ꯁꯦꯂꯦꯛ ꯇꯧꯔꯛꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯛꯄꯅ ꯊꯥꯛꯇꯤ ꯂꯩꯁꯅꯥꯅ ꯈꯔ ꯑꯗꯨꯃꯛ ꯍꯦꯜꯂꯕꯅꯤ. ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛ ꯇꯧꯕ ꯂꯩꯔꯤꯁꯤꯗ ꯀꯩꯒꯤꯅꯣ ꯑꯥꯎꯠꯁꯥꯏꯗꯔ ꯆꯪꯍꯜꯂꯤꯁꯦ? ꯂꯩꯁꯅꯥꯁꯨ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ. ꯀꯃꯂꯥꯒ ꯂꯤꯌꯥꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥꯁꯨ ꯇꯞꯅ, ꯕꯦꯕꯥꯔ ꯀꯥꯏꯗꯅ, ꯍꯣꯏ ꯏꯆꯦ, ꯑꯩ ꯐꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ, ꯁꯥꯎꯕꯤꯅꯨꯀꯣ. ꯍꯟꯗꯛꯇꯤ ꯀꯃꯂꯥꯁꯨ ꯈꯔ ꯇꯥꯈꯠꯅ, ꯅꯁꯥꯅꯅꯦ ꯈꯔ ꯈꯪꯅꯁꯨꯅꯦ ꯇꯧꯕ ꯇꯝꯃꯨ, ꯁ꯭ꯋꯥꯏꯗ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯎꯍꯜꯂꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯃꯂꯥꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯀꯃꯂꯥꯒꯤ ꯃꯁꯛꯇꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯃꯁꯥꯗ ꯈꯖꯤꯛꯇꯪ ꯐꯦꯃꯤꯂꯤꯌꯔꯗꯤ ꯐꯥꯎꯏ. ꯀꯃꯂꯥꯁꯨ ꯃꯁꯥꯗꯨ ꯍꯟꯗꯛꯇꯤ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯦ. ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯑꯃꯨꯛ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ. ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯟꯅꯔꯝꯂꯤꯕꯁꯤꯁꯨ ꯈꯪꯂꯦ, ꯃꯔꯝꯗꯤ ꯂꯩꯁꯅꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅꯅꯤ ꯍꯥꯏꯕ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯆꯦ ꯍꯥꯏꯅ ꯀꯧꯕꯗꯨꯗ, ꯃꯥꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅ ꯑꯩꯁꯨ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒꯦ. ꯏꯆꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ. ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯀꯨꯏꯅ ꯎꯅꯔꯨꯗꯕꯗꯨꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯩ ꯃꯇꯨꯡ ꯏꯟꯅꯕꯅꯤ. ꯋꯥꯔꯧꯕꯤꯅꯨꯀꯣ. ꯂꯩꯁꯅꯥꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕ ꯂꯥꯛꯂꯦ ꯈꯪꯂꯦ. ꯑꯗꯨꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯅꯤ. ꯂꯤꯌꯥꯗꯤ ꯂꯩꯁꯅꯥꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯃꯈꯣꯡꯗꯨ ꯈꯔ ꯏꯟꯊꯣꯛꯂꯒ ꯊꯝꯂꯦ. ꯃꯄꯥ ꯍꯦꯛ ꯆꯥꯅ ꯂꯩꯁꯅꯥꯁꯨ ꯈꯣꯡꯗꯨꯗ ꯂꯧꯁꯤꯜꯂꯦ. ꯑꯗꯨꯒ ꯅꯥꯀꯟꯗ ꯏꯁꯤꯡ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯍꯦꯛ ꯊꯦꯡꯒꯥꯏꯔꯦ. ꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ. ꯂꯩꯁꯅꯥꯁꯨ ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯆꯞꯊꯔꯒ ꯌꯦꯡꯂꯛꯄꯅꯤ. ꯂꯩꯁꯅꯥꯁꯨ ꯃꯈꯥꯗꯨꯗ ꯁ꯭ꯀꯦꯠꯆ ꯕꯨꯛꯇꯨꯅꯦ ꯀꯩꯅꯦ ꯂꯣꯏꯅꯃꯛ ꯄꯨꯛꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯂꯦ. ꯍꯟꯗꯛꯇꯤ ꯅꯨꯄꯥꯗ ꯋꯥꯗꯤ ꯉꯥꯡꯗꯦ. ꯂꯤꯌꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯑꯆꯣꯠꯄ ꯁ꯭ꯀꯦꯠꯆ ꯕꯨꯛꯇꯨ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯁꯅꯥꯕꯨ ꯈꯪꯈꯪ ꯄꯝꯈꯠꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯅ ꯃꯥꯕꯨ ꯈꯪꯄꯝ ꯄꯝꯈꯠꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ. ꯅꯨꯄꯥ ꯏꯁꯤꯡ ꯄꯨꯔꯛꯄꯁꯤꯡꯗꯨꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯌꯦꯡꯕꯗꯤ ꯉꯝꯖꯗ, ꯁꯣꯔꯤ ꯁꯥꯔ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯂꯤꯌꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯁꯥꯗ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯏ. ꯀꯃꯂꯥꯁꯨꯅꯤ ꯌꯥꯔꯛ ꯉꯥꯟꯕ ꯎꯕꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯅꯤꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯄꯣꯠ ꯃꯆꯩꯅꯆꯤꯡꯕꯗꯨ ꯇꯞꯅ ꯂꯧꯈꯠꯄꯤꯔꯛꯏ. ꯀꯃꯂꯥꯁꯨ ꯊꯥꯅꯤꯜ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ. ꯊꯥꯅꯤꯜꯁꯨ ꯂꯤꯌꯥ ꯑꯃꯗꯤ ꯀꯃꯂꯥꯗ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯁꯨꯛꯅ ꯌꯦꯡꯂꯛꯂꯒ, ꯅꯁꯥꯗꯣ ꯑꯩ ꯎꯕꯗ ꯄꯥꯈꯠꯂꯝꯅꯤꯅꯦ. ꯀꯃꯂꯥꯁꯨ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ. ꯊꯥꯅꯤꯜꯅ, ꯅꯁꯥꯅ ꯁꯣꯏꯔꯨꯔꯕ ꯊꯕꯛꯇꯨꯗꯤ ꯁꯣꯏꯔꯨꯔꯤꯕ ꯃꯤꯁꯛꯇꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯀꯩꯒꯨꯝꯕ ꯈꯪꯖꯤꯟꯅꯗꯕ ꯇꯧꯔꯝꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ.
ꯅꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯍꯥꯏꯔꯗꯤꯅꯦ ꯖꯦꯜꯗ ꯐꯥꯎ ꯅꯝꯁꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯐꯥꯊꯕꯅꯤ ꯁꯛꯁꯤꯡꯁꯤꯒ ꯊꯥꯅꯜꯁꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯌꯥꯏꯔꯛꯅꯥꯟꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯀꯃꯂꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯛꯅ ꯊꯦꯡꯅꯈꯤꯕꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯥꯅꯜꯒꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯅꯜꯗ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯂꯤꯂꯥꯕꯨ ꯁꯥꯟꯅꯅꯤꯡꯕꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦ ꯃꯕꯨꯛꯅꯤꯡꯗꯨꯗ ꯐꯨꯝꯗꯨꯅ ꯂꯣꯠꯇꯨꯅ ꯈꯔ ꯃꯈꯩꯗꯤ ꯂꯩꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯄꯗꯨꯅ ꯃꯝꯗꯤ ꯃꯝꯂꯕꯅꯤ ꯄꯨꯡ ꯈꯔꯇ ꯉꯥꯏꯔꯕꯅꯤ ꯁꯣ ꯎꯠꯀꯗꯧꯕꯁꯨ ꯂꯩꯁꯅꯥ ꯐꯨꯔꯤꯠ ꯀ꯭ꯋꯥꯇꯔ ꯇꯥꯏꯞ ꯇꯧꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯑꯃ ꯂꯤꯠꯄꯅꯤ ꯏꯁꯤꯡ ꯆꯣꯠꯂꯨꯕꯗꯨꯅ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯂꯩꯕ ꯀ꯭ꯋꯥꯇꯔ ꯑꯗꯣꯝꯗ ꯂꯩꯁꯅꯥꯕꯨ ꯁꯨꯝꯄꯝꯗꯨꯅ ꯂꯥꯛꯄꯅꯤ ꯑꯃꯨꯛꯁꯨ ꯃꯤ ꯆꯠꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯆꯠꯄ ꯎꯗ꯭ꯔꯕꯗꯨꯅ ꯄꯝꯂꯝꯕ ꯅꯨꯄꯤꯗꯣ ꯇꯞꯅ ꯃꯈꯥꯗ ꯃꯈꯣꯡ ꯇꯥꯍꯜꯂꯛꯏ ꯂꯩꯁꯅꯥꯁꯨ ꯉꯁꯥꯏꯗꯒꯤ ꯆꯦꯠꯃꯨꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯃꯥꯒꯤ ꯃꯊꯛ ꯊꯪꯅ ꯂꯤꯠꯂꯤꯕ ꯀꯣꯔꯠꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯏꯪꯕꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯅ ꯋꯥꯉꯥꯡꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯀꯤꯔꯨꯞ ꯅꯤꯡꯂꯛꯏ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯍꯦꯛ ꯇꯥꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯐꯥꯎ ꯍꯦꯛ ꯎꯗꯕꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯂꯩꯁꯅꯥꯗꯤ ꯃꯃꯥꯏꯗꯁꯨ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯛꯈꯤ ꯌꯥꯏꯔꯛꯅꯥꯟꯕ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯏ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤꯕꯅꯤ ꯊꯋꯥꯏꯁꯦ ꯏꯂꯥꯛ ꯍꯦꯛ ꯂꯥꯛꯄꯤꯔꯗꯅ ꯌꯥꯏꯔꯛꯅꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯛꯅꯥꯟꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯔꯝꯗꯤ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯈꯖꯤꯛ ꯐꯝꯊꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯒꯤ ꯐꯝꯂꯨꯕꯅꯣꯁꯨ ꯃꯥꯗꯤ ꯈꯪꯗꯦ ꯂꯩꯁꯅꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯦ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯔꯛꯑꯔꯣꯏꯗ꯭ꯔꯣ ꯂꯩꯁꯅꯥꯁꯨ ꯀꯥꯏꯗ ꯀꯥꯒꯗꯧꯔꯤꯕꯅꯣ ꯈꯟꯅ ꯆꯃꯝꯅꯗꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ ꯌꯝꯃ ꯀꯥꯏꯗ ꯀꯥꯎ ꯍꯥꯏꯅꯣ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯍꯟꯗꯛꯇꯤ ꯃꯈꯣꯟꯗꯨ ꯈꯖꯤꯛ ꯀꯜꯂꯞꯅ ꯍꯣ ꯑꯩꯉꯣꯟꯗ ꯀꯥꯔꯛꯑꯣ ꯍꯥꯏꯕꯅꯤ ꯄꯨꯒꯦ ꯍꯥꯏꯕ ꯈꯪꯉꯕ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯛꯅꯥꯟꯕꯅ ꯄꯨꯒꯦꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯌꯥꯏꯔꯛꯅꯥꯟꯕꯗ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯤꯍꯨꯜꯗꯨꯁꯨ ꯆꯥꯅꯤꯡ ꯇꯥꯗ꯭ꯔꯤꯕꯅꯦ ꯍꯟꯗꯛꯃꯨꯛꯁꯨ ꯌꯥꯏꯔꯛꯅꯥꯟꯕꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯅꯅꯥ ꯄꯪꯉꯕꯣ ꯅꯪ ꯑꯃꯨꯛ ꯋꯥ ꯍꯥꯏꯔꯛꯄꯗ ꯉꯝ ꯉꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯧꯔꯛꯄꯗꯨꯅ ꯈꯖꯤꯛ ꯑꯗꯨꯃꯛ ꯁꯥꯊꯤꯅ ꯇꯥꯈꯠꯅ ꯋꯥ ꯉꯥꯡ ꯁꯛꯄꯅꯤ ꯐꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯤ ꯌꯥꯏꯔꯛꯅꯥꯟꯕꯕꯨ ꯁꯣꯛꯀꯦꯐꯥꯎ ꯉꯝꯗ꯭ꯔꯦ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯏ ꯀꯥꯔꯛꯂꯕ ꯃꯥꯜꯂꯦ ꯐꯝꯂꯤꯕꯗꯣ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯂꯩꯁꯅꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯐꯠ ꯄꯣꯛꯈꯠꯂꯤ ꯐꯝꯂꯝꯕꯗꯨꯁꯨ ꯂꯩꯁꯅꯥꯕꯨ ꯄꯣꯛꯈꯠꯄꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯏ ꯂꯩꯁꯅꯥꯗꯤ ꯃꯁꯥꯗꯨ ꯃꯦꯟꯃꯥꯟ ꯇꯥꯍꯧꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯜꯂꯦ ꯍꯩꯅꯗꯦ ꯐꯥꯎ ꯍꯥꯏꯕ ꯉꯝꯍꯧꯗꯕꯅꯤ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯩꯁꯅꯥꯕꯨ ꯄꯣꯗꯨꯅ ꯄꯨꯔꯤ ꯇꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯁꯥꯅ ꯈꯪꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯁꯅꯥꯕꯨ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯑꯃ ꯍꯦꯛ ꯄꯣꯛꯂꯛꯂꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯪꯖꯗ꯭ꯔꯤ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠꯇꯨꯅꯁꯨ ꯌꯥꯏꯔꯛꯅꯥꯟꯕꯗ ꯀꯣꯜꯂꯤꯕꯅꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯇꯣꯏꯂꯦꯠꯇꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯕ ꯍꯩꯔꯤꯁꯤꯕꯣ ꯑꯩ ꯁꯥꯟꯅ ꯌꯧꯔꯤꯅꯤ ꯀꯔꯤ ꯂꯥꯏꯕ ꯍꯦꯛ ꯇꯣꯡꯕꯅꯣ ꯈꯪꯗꯦꯕ ꯑꯃꯨꯛꯅ ꯏꯁꯥꯎ ꯑꯃꯨꯛꯅ ꯄꯪꯍꯥꯗ ꯍꯔꯥꯎꯕ ꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯞꯇ꯭ꯔ ꯑꯃꯨꯛ ꯎꯠꯂꯛꯈꯤꯗꯣꯏꯖꯥꯠꯅꯣ ꯃꯕꯨꯛꯅꯤꯡꯗ ꯈꯛꯇꯃꯛ ꯁꯪꯖꯕꯅꯤ ꯆꯤꯟꯊꯣꯛꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯏꯔꯛꯅꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯋꯥ ꯂꯥꯡꯒ ꯉꯥꯡꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯤꯔꯥ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯛꯇ ꯑꯃꯨꯛꯁꯨ ꯉꯪꯂꯒ ꯃꯤꯉꯣꯟꯗꯅ ꯋꯥꯔꯤꯒ ꯁꯥꯔꯝꯂꯒ ꯑꯩꯉꯣꯟꯗꯅ ꯀꯧꯐꯥꯎ ꯍꯦꯛ ꯀꯧꯔꯛꯇꯦ ꯁꯤ ꯇꯧ ꯉꯝꯕꯤꯁꯦ ꯇꯧ ꯉꯝꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯃꯆꯤꯟꯗꯨꯗꯩ ꯂꯩꯁꯅꯥꯗ ꯁꯣꯟꯖꯕ ꯍꯥꯏꯕꯗꯤ ꯂꯦꯞꯇꯦ ꯍꯥꯟꯅꯒꯨꯝ ꯇꯥꯊꯤꯅ ꯆꯩ ꯉꯥꯡꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅ ꯅꯨꯄꯤꯗ ꯀꯔꯝꯅ ꯂꯩꯁꯤ ꯂꯩꯊꯣꯠꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏꯔꯛꯅꯥꯟꯕꯒꯤ ꯃꯐꯝꯗꯗꯤ ꯈꯔ ꯑꯗꯨꯃꯛ ꯋꯥꯅ ꯊꯣꯛꯂꯤ ꯂꯩꯁꯅꯥꯁꯨ ꯃꯨꯟꯅꯗꯤ ꯇꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ
ꯑꯗꯨꯅ ꯃꯈꯣꯟꯗꯨꯁꯨ ꯈꯔ ꯇꯞꯅ ꯁꯣꯜꯂꯛꯄꯅꯤ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗꯨꯗ ꯄꯦꯟꯗ ꯄꯣꯔꯣꯛ ꯁꯣꯜꯂꯝꯕꯗꯨꯁꯨ ꯈꯖꯤꯛꯇꯤ ꯐꯩ꯫ ꯂꯩꯁꯅꯥꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯇꯞꯅ, "ꯑꯩ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦ, ꯀꯩ ꯍꯥꯏꯅꯣ ꯌꯥꯝꯕꯣ?" ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯕꯨ ꯄꯣꯕꯣꯏ ꯄꯥꯝꯕꯣꯏ ꯇꯧꯔꯤꯕꯗꯨ ꯈꯖꯤꯛ ꯃꯃꯥꯏꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯁꯥꯗꯨ ꯅꯨꯄꯥꯗꯨꯒ ꯌꯦꯡꯅꯕꯗ ꯈꯔꯗꯤ ꯄꯤꯛꯂꯕꯗꯨꯅ ꯃꯈꯨꯠꯅ ꯈꯖꯤꯛ ꯄꯨꯕꯗ ꯃꯁꯥꯗꯨ ꯄꯨꯂꯞ ꯌꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯁꯥꯗꯨ ꯅꯨꯄꯥꯗꯨꯒ ꯌꯦꯡꯅꯕꯗ ꯈꯔꯗꯤ ꯄꯤꯛꯂꯕꯗꯨꯅ ꯃꯈꯨꯠꯅ ꯈꯖꯤꯛ ꯄꯨꯕꯗ ꯃꯁꯥꯗꯨ ꯄꯨꯂꯞ ꯌꯥꯎꯔꯛꯂꯦ꯫ ꯐꯣꯔꯁꯁꯨ ꯈꯖꯤꯛ ꯀꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯆꯤꯟꯗꯨꯅ ꯌꯥꯔꯛ ꯉꯥꯟꯕꯒꯤ ꯃꯆꯤꯟꯗ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯑꯣꯏꯅ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯅ ꯁꯣꯏꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯁꯥꯗꯁꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯍꯥꯟꯅ ꯎꯗꯦ, ꯌꯥꯔꯛ ꯉꯥꯟꯕꯅ ꯍꯥꯟꯅ ꯁꯥꯎꯔꯛꯀꯅꯤꯅ ꯈꯟꯈ꯭ꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯉꯁꯤꯗꯤ ꯀꯩ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯈꯖꯤꯛꯇꯃꯛ ꯊꯦꯡꯂꯛꯄꯗꯣ ꯃꯥꯅ ꯑꯣꯏꯅ ꯁꯨꯝ ꯇꯞꯅ ꯊꯦꯡꯖꯤꯟꯂꯛꯄ ꯍꯦꯜꯂꯛꯏ꯫ ꯂꯩꯁꯅꯥꯗꯤ ꯇꯁꯦꯡꯅ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯌꯥꯔꯛ ꯉꯥꯟꯕꯕꯨ ꯈꯖꯤꯛ ꯏꯟꯊꯣꯔꯛꯏ꯫ ꯄꯣꯔꯤꯕꯗꯨꯁꯨ ꯇꯥꯒꯗꯧꯔꯝꯂꯦ꯫ ꯂꯩꯁꯅꯥꯁꯨ ꯏꯜꯂꯛꯄꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯆꯤꯟꯗꯨꯗ ꯃꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯂꯩꯁꯅꯥꯕꯨ ꯏꯪꯊꯤꯅ ꯄꯣꯕꯤꯔꯒ ꯈꯧꯗꯦꯡꯂꯛꯏ꯫ ꯑꯩ ꯀ꯭ꯋꯥꯇꯔ ꯐꯥꯎ ꯆꯠꯁꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ, ꯃꯇꯣꯝꯇ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨ ꯈꯜꯂꯛꯂꯒ ꯍꯦꯟꯅ ꯏꯀꯥꯏꯖꯔꯛꯄ ꯑꯃ ꯇꯧꯔꯛꯏ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯊꯥꯟꯕ, ꯁꯤꯠ ꯅꯥꯟꯕ ꯂꯝꯕꯤꯒ ꯑꯣꯏꯔꯦ, ꯀꯅꯥꯁꯨ ꯆꯠꯄꯗꯤ ꯎꯗꯦ꯫ ꯌꯦꯡꯕꯗꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯗ꯭ꯔꯃꯥ ꯑꯃꯒꯤ ꯁꯤꯟꯗꯨꯃꯛꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯔꯛ ꯉꯥꯟꯕꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯕꯨ ꯆꯦꯠꯅ ꯄꯝꯂꯤ꯫ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯅꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛ ꯀꯩ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯃꯆꯤꯟꯗꯨꯗꯩ ꯁꯨꯔ ꯈꯖꯤꯛ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩ ꯑꯃ ꯉꯪꯂꯛꯏ꯫ कैसे तुमको ये बताए, कैसे तुमको ये समझाए, दर्द दिल का हाल क्या है, कैसे तुमको ये बतलाए, कैसे तुमको ये बताए, कैसे तुमको ये समझाए, दर्द दिल का हाल क्या है, कैसे तुमको ये बतलाए। इसेगी सुरदुदा लैसनासु यारक नानबददि हाइफेट येंग्लक्ई। यारक नानबा लैसनाना येंग्लक्ई हाइबदि खंगदे, तुमिन मागी ngang थोकपा इसैदु अदुमक nganglaka chatli। लैसना यारक नानबगी हानगा मानदबा मतौ खरा उबसिदा अमुकसु ngakpasu फाउरिबनी, अमुकसु नोकनिंगलिबनी। साथीबगी सफुमदा लेरंबदो हौजिक मरामदा माना लेरंलिबा मौंग मतौसिदा ngakलिबनी लैसनासु। इसैदुसु मतौ मानदना सुरताना nganglaka माना लेबा क्वार्टरदु फाउ लाए। गेट हांगबदु फाउ लैसनासु मखादगा थमदे, अदुमक पोरगा हांगी। लैसनाना कुमनबा तौरबसु यारक नानबना चेटना पमदुना लेबना मासु ngamdabani। का मनुंगदा हेक चंगलकपददि लैसनाबु तपना मखादा थांगदबिरई। थानेलना हाना लाक्तुना लैसना अमदि यारक नानबना चाना थकनबा सेमलबा माले। किचन लेबा दोमदा लेरिबा फ्रिजदुगी ममांगदुदा स्टिकी नोट्स अमदा सरगा मैमगा चाक चाबियुको, सेमलगा थमलबनी। यारक नानबसु इरमलिबा नोटतो लापतकनना उरिबनी, माइथोंदुदसु खजिक नोफेट तौरई। अमुक लैसनादा ओनसिलई, अदुबु हानगुम लैसनादा येंगबदि ngamdre। लैसनासु मपित अचोटपदुगा लेपतुना लेरिबनी। यारक नानबसु लैसना पोरगा लाकपदुना मसादा सेलिबा फिरोंदुसु लोइना चोटलबनी। लैसनासु फुर अंगौबगा ओइबदुदा यारक नानबसु हन्ना येंगबदि ngamdre। यारक नानबसु लैसनादा तपना राइट कॉर्नरगी रूमसी असिदा ngahak लेरमु। हंदमुक्ति नुपादुसु ममाइदु लेथोक्तना लैसनादा तपना राइट कॉर्नरगी रूमसे असिदा ngahak लेरमु। अई नंगी फी खरा येंगलुगे। नसा सेंगदोकनिंगसु रूम मनुंगदा वाशरूम अटैच तौबनी। हाइगदबा खरा ब्रिंग बिंग हाइरमलगा यारक नानबसु थोखरे। लैसनासु तिंगक चपलेटलगा ngahakti lei। अमुक यारक नानबना हाइरमबसिंगदु फॉलो तौवे। यारक नानबना हाइरमबा रूमदुदा चंगदुना मफी होंगनबा हाइदुना
Somda mapanda tholakaga Yarik Nganbusu sordu sangna sana honduna mihul kana chonglibadu fathajai. Masang matomtadasu amuksu sonjay. As ay mitsi kurak yang pari sa kayo. Mutsina kayari no. Ay niya masitong ang bisu uraga bakat ba hangam tong ang daba mo pawbo tawag gisna kayo. Pili to idi. Asi haraga pocket-tagi gari sodo lagthoklaga haraga chatkre. Laisna so masa sengdokpadu loiraga mapi hongdoknaba fi yinglai. Adubu mana litpa yaba fidi amata lairamdre. Wardrobe tu hanglugadobadu ngamdre. Migi permission yaudaba tabaksu tawningdabaduna. Laisna sum yinglakpada fiyal ama lairibaduda white man shirt ama yalambadu ure. Laisna so furitudang hagdi yingi. Chagara charoja hainasu amuksu khanjay. Adubu matangduda second thought thamdudre furtu yenglaga listenkhre. Masama chotpadusu dry ama lairambaduna khara dry tawba horae. Adubu khanghaude kadugi thongdusu fathangdurakpani. Laisnana lairamliba matawduda makhuta pairamba polythene bag tu makhada pop takhre. Laisna su khangprek khangna famungduda fat chongkhatlaga masadu phajuptuna khumjinkhre.